अस्सलामुअलैकुम वरहमतुल्लाहि वबरकातुहु ममंग अखोई हप्ता अनिग मांग द फजाइल से मुस्लिम की लमजिंग लाइक ला हाइबा नैनखरे मदुगी मतंग दो नि मखा चथरकपदा ऐन ngasi पुदन लाक्लेब टॉपिक धर्म द मंगहन ब पोलम अनि लै हारिबजु फजाल हाइबा लाइक अदुगी मरि लेना पुरकपनी अदुगा मसीग लाइक असिन मरम ओरगा करी करम दौना मंगहन बगे हाइबा अखोई मैम पमतंग येंगमिनसे अहमद लाइक असेदिगी मनु मपुंग ओइना मंगलिबसी का हेंजिन वरी याउसन याउबा अनो अनिजुबा मना पोलम कया अमा अनौब पुथोखहनबा हाइबदी अमना हेंजिनबा अमना अनौब पुथोकपा अनिसिन मरम ओरगा अखोइगी धर्मसी मंगहली हाइबा तारे अदा फजाल लाइक असि करम मखकी लाइक हाइबदु आइना ममांगी एपिसोड अखोइना नैनखरे फजाल मतंगदा हौजिक अखोइगी धर्मगी सिदा हेंजिन थबक सिंग अमा का हेंब तौरकली मसी लाइक असिन मरम ओरगनी मदु पुनमक्तो सिनि आइना थमजनिंगदे हाइबदी अखोइगी सिरका अमसुंग बेदात अमदी हेंजिन क्या अमसे सिने मपुंग फान मतिंग पांगे चाउंग हाइबा तारे अदुगा धर्म हेंजिन थबक सिंग अदु कइनो येंगिनसे मियोबा महौसागी ओइना अखोइजी हेंजिन तौबगदे यामना हैनबी अम लैयब मी अमा कनागुम थगतलसुको का हेन थगतपा माना लाइरबा अदुदगी हेन हेन हैन हाइजनबा अदु वरी फजहनबा मसला हपचलगा मथिल हपचल फजहनबा हाइतारे अदुम अदुगुम्बगी हैनबी सिखोइ मियोबदि लै हाइबा तारे मी खरना थाइना ममांगद नबी सिंबो थाजदबदा हक्चिनखी अदुगा खरना मखोइबो थगतपा हेंजिनखिबना अल्लाहगे थाक्ति अहुंगना थगतखि जीव सिंगना हाइ अखोइदि नबी मोजेस की मुसाना पेले अदुगा क्रिश्चियन सिंगना हाइ अखोइदि जीससना ओकले नबी मुहम्मद की मथौ तादरे जीव सिंगना जीसस क्राइस्ट पु थाजदे अल्लाहगे पबुबनि हाइबदा अदुगा क्रिश्चियन सिंगना सुम हाकपु लाइगे मानबदा थाजे अदुगा अल्लाहगे मानबदा अल्लाहगे मानबै थाकता थम्मी अदियोंग थागत खरगा मखोइना लाइगे मचानी लाई ओइना पोकपनी हाइबदी अखोइगी मियोबा पोक्तब लाई ओइना पोकपनी सिनि हाइसे मसीगे मरि लेना अल्लाहना कुरान दसम हाइ हे लाइरिक फंग्रबा मीसिंग हेंजिनबा तौगनु नखोइगी धर्मदा नत्रगन हाइगनु अल्लाहगी मतंग अचुम नतना सूरा निसागे आयात 153 यावबने अदुगा अल्लाहगी नबी मुहम्मद सल्लल्लाहु अलैहि वसल्लम सुसुम हाइबिरमी सैयद बुखारी बुलू नंबर 9 हदीस नंबर 422 दा नखोइ हौखिबा कांगलुप सिंगना चटखिबगुम चलकनी खुदुप की इंस की कदाइ फोबा इनगनी हाइबदा करिगुम नखोइ लिखुन अमदा चंगबा तारबा नखोइना मखोइगी तुंग इनगनी अखोइना हाइखि अल्लाहगी रसूल जीव सिंग अमसुंग क्रिश्चियन सिंग ब्रा महान हाइखि नत्रगदि कना ओइगनी असना अदुना फजाली कांगबु मखोइना लाइरिक सिता अचुंबदे मीबु लमजिंगनी हाइबसी ख्वाइदि अपंगबा सेंबा चौबा मनी मिनम्बनी मरमदी मसीगी लाइरिक सिदा इस्लाम की मिंग सिजनरगा कुरान अमसुंग हदीसदि पल्लगा चेंग वाइगा पुल्लगा अखोइगी सेंबा लाइरिकनी करमना अचुंबदा मीबु लमजिंगनी मस सुमनगी अरामबदा अमसुंग सिरका अमदि बेरियादा लमजिंग मनतना मखोइना नबी मुहम्मद पु थागतली का हेना अदुबा अखोइना थागतपदुदि महाना तंबिरंबा मंगोंदा दरु थाबा अदु खक्तनी नबी मुहम्मद तकबिरमी आइबु क्रिश्चियन सिंगना मेरी मचा निपाबो थगतपुगम हेन थगलकनु मरमदी आई अल्लाहगी मनाय अमना नतना कनासु नते अदुना आइबु कौ अल्लाहगी मनाय अमसुंग मागे पाबुबा सही बुखारी बुलुम नंबर 4 हदीस नंबर 654 दगनी मसी अल्लाहना ताकपीबो वफम दुनिया हायु तसेनमक आइदि सुपनगी ताइबंग मी अमनी नखोइगुम्बा खंगन बिरकपने अइंगोंदा नखोइगी लाइदु अमतंग गायरब लाइ नि हाइबदु अदुना मागी योक्पि थकपीबा मपुगी उनबगी आशा तौजबा मखाना तौजबो ओइसनु अफबा थबकसिंग अमसुंग मागी लिंगमानबा पुथोक्तबा ओइसनु मागी योक्पि थकपीबा मपुबु लाचबदा कना अमतबो से सूरा अल काफ के या चामता सुबा सूरा अल फुसिलत के या तरु सुबदैनी हजे अखोइ येंगनसे फजालगी कोई फजालगी दारूद पेज नंबर 780 मसी उर्दू की फजाल निको आइना दा अठन चरपनी उर्दू की फजाल दे तने फजाल की रेफरेंस पीरी मखसिंग से नंगी फजाबदी मियोबे सक्तम न खुमजनबनी कना अमदना सेना खंगदे नंग कनानो सुबनगी महाकपु खुंजिन बिरिबा मा खक्तनतना से हाइबदी महाकी फजबा अमसुंग लू हेनबसे मियोबेगी ओइबेगी हक्चांगतना खुमजिनबा खक्तनेबा मधुगी असेंबदुदि अल्लाह खक्तना खंगनेबा सिनि माहासे हाइबदी महाकसे मियोबे नते मियोबा ओइबदगी महाकसे मियोबा नते मियोबा ओइबदगी खरा हेली मसी करिगोम पोट अल्लाह खक्तना खंगबनी सिनेबा मजगी फजासिने हारिसे
ꯐꯖꯥꯏꯜꯒꯤ ꯀꯥꯡꯕꯨꯁꯤꯒꯤ ꯑꯌꯥꯝꯕꯅ ꯌꯥꯗꯦ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯂꯝꯁꯤ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕꯗ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯇꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯋꯥꯍꯩꯅ ꯇꯝꯕꯤꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯔꯩꯅ ꯋꯥꯍꯟꯊꯣꯛ ꯄꯤꯗꯨꯅ ꯋꯥꯌꯦꯠꯂꯤ ꯖꯤꯎꯁꯤꯡ ꯑꯃꯁꯨꯡ ꯈ꯭ꯔꯤꯁꯇꯤꯌꯟꯒꯨꯝꯅ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯂꯝꯒꯤ ꯃꯪꯐꯝꯗꯨꯅ ꯑꯜꯂꯥꯍꯒꯤ ꯑꯔꯖꯗ ꯍꯦꯟꯅ ꯐꯩꯌꯦꯅꯁꯨ ꯑꯃꯨꯛꯁꯨ ꯍꯥꯏꯌꯦ ꯃꯣꯏꯅ ꯐꯖꯥꯏꯜ ꯍꯖ ꯄꯦꯖ ꯅꯝꯕꯔ 138ꯇ ꯀꯔꯤꯅ ꯅꯕꯤꯒꯤ ꯀꯕꯔ ꯁꯔꯤꯐꯀꯤ ꯃꯐꯝꯗꯨꯗ ꯑꯇꯩ ꯃꯐꯝꯁꯤꯡꯗꯒꯤ ꯍꯦꯟꯅ ꯊꯥꯛ ꯋꯥꯡꯉꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯁꯔꯨꯛ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍु ꯑꯂꯩꯍꯤ ꯋꯁꯂꯝꯒꯤ ꯍꯛꯆꯥꯡꯕꯨ ꯊꯦꯡꯂꯤꯕꯗꯨꯅ ꯑꯔꯖꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯅꯤ ꯀꯨꯔꯁꯤꯗꯒꯤ ꯍꯦꯟꯅ ꯋꯥꯡꯕꯅꯤ ꯊꯥꯛ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯃꯨꯛꯀꯁꯨ ꯍꯤꯀꯥꯌꯠ ꯁꯍꯥꯕा पेज नंबर 170 सुना पल्ली नबी मोहम्मद सल्लल्लाहु अलैहि वसल्लम की थी अमजु युंगदी असेंगबनी नबी मोहम्मद की हक्चांगदगी थोरक मजोमजिंग खुदम थी अमजु युंग लोइनमक सेंगी सिनेरसी अस्तगफिरुल्लाह थी युंगबु सेंगी हायरबनी मोइग लेखिदासिको मखोइना सी युंग थगतख्रेबा महाक थगतपसे अदबो महाक मसादी महाक की थी युंगदी सेंगबनी खंगहौद्रबराबा फजाल की लेख खक्तना खंगहौब्राबा साहबा सिंहबु खंगहौद्रबरा खंगहौद्रेबा ओह मराय ठीक है को मोइसे नबी मोहम्मद सल्लल्लाहु अलैहि वसल्लम ना मसागी थी युंग खाइबद सेंगी मांगी हाइदि मांगदे मसी असेंगबने खंगहौदबनिना मांग मसासे वाजु हंजन तौखि हेबतारे अदे अदबो फजागी लेखकसिंग खक्तन खंगहौ बाइतारे सूफीगी पीर फाकिर खक्तन खंगहौ बाइतारे बरेलवी सिंह सूफी सिंह देवबंदी सिंह दरगाह सिंह मजार सिंह चत्तुना पीर सिंह बुजुर्ग सिंह चत्तुना नीजै नबी मोहम्मद सल्लल्लाहु अलैहि वसल्लम दगी फावबा नीरी करियना या रसूलुल्लाह करम फरमाइए अल्लाह के वास्ते कायना हाइबदि अल्लाह के रसूल नुंसीबियु अल्लाह मसुंग लांगिदमक्ता हाइबसे मस्जिद मखैदा लाउरे मखोइनको नबी मोहम्मद सल्लल्लाहु अलैहि वसल्लम जी निकी मतेंग करियना अखोगी यामना वाजरबा अहिंग सिबु नुंथिन ओनबियु अदुगा महाकी फजरबा थक्तुरप मंगालना थक्तुरप मंगालगा लोयना पिनिबियु अखोगी माइपाकपा अमसु हेंथोइबा मिकअप थोखन बियु अखोइबु थौसादना तुम्बदगी अदुगा अखोइगी थमोइसिंबु हांगदोकपियु लमजिंगिदमक सौगतपियु तेंबांग फंगजद्रबसिंग अदुगा पंगल लेजद्रबसिंगिसु अदुगा अचुंबा नुंसीबसिंगी थमोइसिंबु मकालमहनबियु अमसु इंगथबा फंगनबियु फजाइल दारूद पेज नंबर 776 to 777 अस्तगफिरुल्लाह नाउजुबिल्लाह मिन जालिक हाइतारे अल्लाह के रसूल ने हैरमी मदुदी नीजबा अमसुंग हाइजबसे इबादानी रियादु सालिहीन हदीस नंबर 1465 अदो कुरान सुहाय नीबा हाइबसे सुमनतेगा लाखति नीगदामेना अदम होइदे लोरे मोय नीसिदे मतेंग लोइनम असुगुम दुआ सिबु तौरक तारगदी दुआ हाइबसे सुमनतेगी अल्लाह दखतने दुआ से इबादत नेबा अदो दुआ से मखोइदि रसूलि हु नीखरेबा सिनी फजाल कांगबुना नबीबु अल्लाह की थाकता थंगतपा अदुगा दुआसु मंगोन तौबासे अदिक मथक अदि मखा तारकपदा मा खतनतना मियोबे चुमनगी बीर बुजुर्ग सिंह धवनी दुआ तौखनलनरेबा मजार अमसुंग दरगाह लिंखतलगा पैसा तानबगी लंबीनी फजाल अलिम सिंह सिन तौरिसे धर्मदा पैसा तानगे हारगदी मंदिरदा मूर्ति खिलगा लैकत पैसा थंबई मोंगदु दरगाह मजार सेमनबगी लंबी चावना लेरे फजाल शरीफतगी हाइतारे राइब धर्म से लुहंदुना मीसिंग कुरानदगी थापना थमदुना मखोइन लेंबा इबा लारिक सिंगदा माइ ऑनसन हंदुना मीसिंग लान लमजिंग बसे अंगकपनी धर्म से लाइखरे ओंथोना लान हाय सुमना अरिना अल्लाह न पामी नखोज लाहन बिबा माना पामदे नखोज लुहन बिबा सूरा बकरा के आयत 185 ता नबी मोहम्मद सल्लल्लाहु अलैहि वसल्लम हाय धर्म की मतंग अरुबा मयाम सेमिबा थंगतलिबा सिंदो मांगजरबनेबा हायबदि महान अहुम हायरमी असुमना रियादु सालिहीन चैप्टर नंबर 14 हदीस नंबर 139 चामगा निफु मरिदगिनी मखोगी पीर बुजुर्ग वाली सिंह तौरिबा इबादत सिदी नबी मोहम्मद तगी हेंदोखरेबा अखोइना मंगोदगी ममांग थारगा चटपसे ओइथोक्तबा वानेबा दो मखोगी ओइथोखरेबा निपा अहुम लाक्तुना नबी मोहम्मद सल्लल्लाहु अलैहि वसल्लम की नुपीर हंगलमी नबी की अमल की मतांगदा मदुदा महान हाइकी मखोइदा मदुदी मखोइना तौरिबा अमल दुदी खजिक्तंग खक्तनी महाक येंगलगदी मदुदा मखोइ सिंगरा महाकी हाइरकी अमना अहिंग तुमदना अमल तौरगनी अदुगा अमना लेप लेदना रोजा तौरनी अदुगा अमना नुपी थीदना लेरनी मसी ताबदा नबी मोहम्मद सल्लल्लाहु अलैहि वसल्लम हाइकी मदुदी महाकी मतुंग इंदबा सिंगदो महाकी मतुंग इंबा सिंगी मुंगनु चंद्रेना सहीह बुखारी वॉल्यूम नंबर 7 हदीस नंबर 1 दगिनी
ꯃꯁꯤꯅ ꯇꯥꯛꯄꯤ ꯃꯗꯨꯗꯤ ꯑꯃꯜ ꯇꯧꯕꯗ ꯃꯌꯥꯏ ꯑꯣꯏꯔꯞ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯑꯃꯗ ꯇꯧꯕ ꯌꯨꯝ ꯀꯩ ꯄꯥꯟꯕ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯏꯟꯕ ꯍꯥꯏꯕꯅꯤ ꯃꯉꯣꯟꯗꯒꯤ ꯊꯛ ꯊꯣꯡꯕ ꯇꯥꯛꯄ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯐꯤꯖꯝ ꯕꯔꯦꯜꯚꯤ ꯁꯤꯌꯥ ꯗꯤꯌꯣꯕꯟꯗꯤ ꯅꯕꯤꯒꯤ ꯊꯥꯛꯇꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯅꯕꯤꯁꯨ ꯑꯜꯂꯥꯍꯒꯤ ꯊꯥꯛꯇ ꯊꯝꯗꯨꯅ ꯈꯨꯔꯨꯝꯈ꯭ꯔꯦꯕ ꯗꯨꯋꯥꯒ ꯇꯧꯈ꯭ꯔꯦ ꯃꯉꯣꯟꯗ ꯁꯤꯌꯥꯅ ꯑꯂꯤꯕꯨ ꯂꯥꯠꯈ꯭ꯔꯦꯕ ꯑꯂꯤ ꯃꯗꯠ ꯀꯟꯅ ꯇꯧꯔꯤꯗꯣ ꯁꯨꯅꯤꯒꯤꯁꯨ ꯁꯨꯐꯤ ꯕꯔꯦꯜꯚꯤ ꯗꯤꯌꯣꯕꯟꯗꯤ ꯋꯥꯂꯤ ꯄꯤꯔ ꯕꯨꯖꯨꯔꯨꯛ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯃꯗꯠꯀꯤꯗꯃꯛꯇ ꯅꯤꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯗꯨꯋꯥ ꯇꯧꯈ꯭ꯔꯦꯕ ꯏꯕꯥꯗꯥ ꯇꯧꯕꯗ ꯆꯥꯡꯗ ꯇꯧ ꯍꯥꯏꯕꯅꯦꯕ ꯑꯗꯨꯒ ꯋꯥꯔꯕꯗꯤ ꯄꯣꯊꯥꯎ ꯇꯨꯝꯅꯤꯡꯂꯒ ꯇꯨꯝꯃꯨ ꯑꯗꯨꯒ ꯀꯣꯟꯅ ꯅꯃꯥꯖ ꯇꯧꯅꯕ ꯍꯥꯏꯕꯤꯔꯝꯕꯅꯦꯕ ꯁꯍꯤ ꯕꯨꯈꯥꯔꯤ ꯍꯗꯤꯁ ꯅꯝꯕꯔ ꯑꯗꯒꯤ ꯁꯍꯤ ꯃꯨꯁꯂꯤꯝ ꯔꯤꯌꯥꯗꯨ ꯁꯥꯂꯤꯟꯗ ꯌꯥꯎꯔꯤ ꯃꯁꯤ ꯍꯗꯤꯁ ꯅꯝꯕꯔ 146ꯇ ꯑꯗꯩ ꯃꯈꯣꯏꯒꯤꯗꯤ ꯐꯖꯥꯏꯜꯁꯤ ꯐꯖꯥꯏꯜ ꯁꯔꯤꯐꯅ ꯍꯥꯏꯕ ꯌꯥꯔꯦ ꯀꯨꯔꯥꯟꯒꯤ ꯊꯥꯛꯇ ꯍꯦꯟꯅ ꯋꯥꯡꯈ꯭ꯔꯦ ꯑꯗꯨꯅ ꯐꯖꯥꯏꯜ ꯁꯔꯤꯐ ꯀꯥꯡꯕꯨꯒꯤꯗꯤ ꯃꯈꯣꯡ ꯑꯩꯈꯣꯏꯒꯤ ꯕꯨꯖꯨꯔꯨꯛ ꯄꯤꯔ ꯋꯥꯂꯤꯁꯤꯡꯗꯨ ꯆꯣꯛꯊꯕ ꯅꯥꯏꯗꯦ ꯑꯍꯤꯡ ꯇꯨꯝꯗꯅ ꯏꯕꯥꯗꯠ ꯇꯧꯕꯗ ꯕꯨꯖꯨꯔꯨꯛ ꯑब्ꯗꯨꯜ ꯋꯥꯍꯤꯗ ꯍꯥꯏꯅ ꯑꯃ ꯂꯩ ꯅꯣꯡꯃ ꯑꯍꯤꯡ ꯑꯃ ꯃꯥꯅ ꯀꯟꯅ ꯇꯨꯝꯅꯤꯡꯃꯟꯕꯅ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯍꯤꯡ ꯏꯕꯥꯗꯠꯁꯤꯡ ꯅꯥꯟꯊꯣꯛꯈ꯭ꯔꯦꯕ ꯑꯗꯨꯒꯤ ꯑꯍꯤꯡꯗꯨ ꯃꯪꯂꯝꯃꯦꯕ ꯃꯗꯨꯗ ꯃꯍꯥꯛ ꯐꯖꯈ꯭ꯔꯕ ꯇꯅꯧꯕꯤ ꯂꯩꯁꯥꯕꯤ ꯅꯨꯄꯤ ꯑꯁꯪꯕ ꯃꯆꯨꯒꯤ ꯁꯤꯜꯛꯀꯤ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯑꯃ ꯎꯔꯝꯃꯦꯕ ꯑꯗꯨꯗ ꯅꯨꯄꯤꯗꯨꯒꯤ ꯁꯦꯟꯗꯜꯗꯨ ꯐꯥꯎꯕ ꯑꯜꯂꯥꯍꯒꯤ ꯖꯤꯀꯔ ꯇꯧꯔꯒ ꯂꯩꯕ ꯎꯔꯝꯃꯦꯕꯀꯣ ꯁꯦꯟꯗꯜꯅꯐꯥꯎ ꯇꯧꯒꯦ ꯍꯥꯏꯔꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤꯕ ꯀꯟꯅ ꯍꯣꯠꯅꯔꯣ ꯑꯩꯕꯨ ꯊꯤꯅꯕꯒꯤ ꯃꯔꯝꯗꯤ ꯑꯩ ꯅꯪꯕꯨ ꯊꯤꯔꯤꯕꯅꯤꯅ ꯑꯗꯨꯒꯤ ꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯁꯩꯔꯦꯡ ꯈꯔ ꯊꯤꯊꯔꯝꯃꯦꯕ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯈꯤ ꯑꯗꯨꯒ ꯋꯥꯁꯛꯈꯤ ꯑꯍꯤꯡ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯅꯔꯣꯏ ꯍꯥꯏꯅ ꯆꯍꯤ ꯅꯤꯐꯨ ꯃꯍꯥꯛ ꯏꯁꯥ ꯅꯃꯥꯖꯀꯤ ꯋꯥꯖꯨꯅ ꯐꯖꯔ ꯅꯃꯥꯖ ꯇꯧꯈꯤꯕ ꯐꯖꯥꯏꯂꯦ ꯅꯃꯥꯖ ꯄꯦꯖ ꯅꯝꯕꯔ 242ꯗꯒꯤꯅꯤ 242 ꯍꯥꯏꯕꯗꯤ ꯅꯨꯄꯥꯗꯣ ꯑꯍꯤꯡ ꯇꯨꯝꯗꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯥꯁꯦ ꯃꯥꯒꯤ ꯇꯨꯝꯍꯜꯂꯒ ꯑꯗꯨ ꯇꯧꯈꯤꯗꯦ ꯃꯥꯁꯦ ꯍꯦꯛꯇ ꯇꯨꯝꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯑꯍꯤꯡ ꯁꯤꯞꯄꯁꯤ ꯃꯥꯅ ꯐꯖꯅ ꯇꯧꯕꯤꯅꯦꯕ ꯑꯗꯨꯅ ꯅꯨꯡꯊꯤꯜ ꯇꯨꯝꯃꯝꯕ ꯌꯥꯏ ꯃꯥꯏꯁꯤꯀꯣ ꯑꯗꯨꯅ ꯑꯍꯤꯡ ꯑꯗꯨꯝ ꯇꯧꯈ꯭ꯔꯦ ꯐꯖꯔꯗꯒꯤꯅ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯅꯤꯐꯨ ꯆꯪꯅ ꯏꯁꯥꯒꯤ ꯅꯃꯥꯖꯇꯨꯅ ꯐꯖꯅ ꯅꯃꯥꯖꯄꯨ ꯁꯣꯜꯂꯤ ꯑꯗꯨꯗꯤ ꯃꯥ ꯑꯍꯤꯡꯒ ꯅꯨꯡꯊꯤꯜꯒꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗ ꯑꯜꯂꯥꯍꯅ ꯇꯝꯕꯤ ꯀꯨꯔꯥꯟꯅ ꯀꯔꯤꯅ ꯃꯁꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯨꯔꯥ ꯅꯝꯕꯔꯒꯤ ꯑꯌꯥꯠ 86ꯇ ꯎꯗꯕ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯦꯝꯕꯤꯈꯤꯕꯗꯨ ꯑꯍꯤꯡꯕꯨ ꯃꯗꯨꯗ ꯃꯈꯣꯏꯅ ꯄꯣꯊꯥꯖꯅꯕ ꯑꯗꯨꯒ ꯅꯨꯡꯊꯤꯜꯕꯨ ꯎꯖꯕ ꯉꯝꯅꯕ ꯇꯥꯏꯕꯪꯕꯨ ꯇꯁꯦꯡꯅꯃꯛ ꯃꯗꯨꯗ ꯂꯩꯔꯕꯅꯤ ꯈꯨꯗꯝꯁꯤꯡ ꯊꯥꯖꯕ ꯃꯤꯁꯤꯡꯒꯤꯗꯤ ꯑꯃꯨꯛꯀꯁꯨ ꯑꯜꯂꯥꯍꯅ ꯍꯥꯏ ꯁꯨꯔꯥ ꯑꯜ ꯅꯕꯥ ꯑꯌꯥꯠ 9ꯗꯒꯤꯅ 11 ꯐꯥꯎꯕꯗ ꯑꯗꯨꯒ ꯑꯣꯏꯍꯟꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯅ ꯇꯨꯝꯖꯕꯗꯨ ꯄꯣꯊꯥꯖꯅꯕ ꯑꯣꯏꯅ ꯑꯣꯏꯍꯟꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯑꯍꯤꯡꯕꯨ ꯐꯤꯖꯣꯜ ꯑꯣꯏꯅ ꯀꯣ ꯁꯦꯝꯕꯤꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯊꯤꯜꯕꯨ ꯅꯈꯣꯏꯅ ꯍꯤꯡꯅꯕꯒꯤ ꯎꯄꯥꯏ ꯊꯤꯖꯅꯕ ꯑꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯕꯨꯖꯨꯔꯨꯛꯁꯤꯒꯤꯗꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯇꯣꯉꯥꯟꯈ꯭ꯔꯦ ꯃꯥꯒꯤꯗꯤ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯑꯗꯨ ꯑꯜꯂꯥꯍꯒꯤ ꯑꯃꯁꯨꯡ ꯔꯁꯨꯜꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯥ ꯊꯕꯛ ꯇꯧꯈ꯭ꯔꯦꯕ ꯁꯤꯅꯤ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯈ꯭ꯔꯦ ꯑꯜꯂꯥꯍꯒꯤ ꯊꯥꯛꯇꯁꯨ ꯃꯥꯅ ꯋꯥꯡ ꯆꯠꯈ꯭ꯔꯦ ꯔꯁꯨꯜ ꯇꯧꯔꯝꯕ ꯏꯕꯥꯗꯠꯇꯁꯨ ꯃꯥꯅ ꯊꯥꯛ ꯋꯥꯡ ꯆꯠꯈ꯭ꯔꯦ ꯐꯖꯥꯏꯜꯒꯤ ꯕꯨꯖꯨꯔꯨꯛꯀꯤ ꯋꯥꯔꯤ ꯈꯔ ꯑꯃꯨꯛ ꯍꯥꯏꯔꯛꯀꯦ ꯑꯕꯗꯨꯜꯂꯥ ꯕꯤꯟ ꯗꯥꯎꯗꯅ ꯍꯥꯏ ꯁꯤꯒꯤ ꯕꯨꯖꯨꯔꯨꯛꯁꯤꯡꯁꯤ ꯃꯈꯣꯏ ꯑꯃꯅ ꯆꯍꯤ 90 ꯁꯨꯕꯗꯒꯤꯗꯤ ꯐꯃꯨꯡ ꯄꯥꯏꯈꯠꯂꯒ ꯊꯝꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯇꯨꯝꯕꯒꯤ ꯃꯇꯥꯡ ꯂꯩꯇ꯭ꯔꯦ ꯇꯨꯝꯕꯒꯤ ꯋꯥꯐꯝ ꯂꯣꯏꯈ꯭ꯔꯦ ꯃꯈꯣꯏꯗ ꯍꯥꯏꯗꯤ ꯐꯃꯨꯡꯗ ꯄꯥꯏꯈꯠꯂꯒ ꯃꯊꯧ ꯇꯥꯗꯅ ꯊꯝꯈ꯭ꯔꯦꯕ ꯐꯖꯥꯏꯜ ꯁꯗꯀꯥꯠ ꯄꯥꯔꯠ 2 ꯄꯦꯖ ꯅꯝꯕꯔ 162ꯗꯒꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯤꯄꯥꯃꯅ ꯍꯥꯏ ꯑꯩ ꯑꯥꯃꯤꯔ ꯕꯤꯟ ꯑब्ꯗꯨꯜ ꯀꯥꯏꯁꯀ ꯊꯥ 3 ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯩ ꯊꯦꯡꯅꯈꯤꯗꯦ ꯃꯍꯥꯛꯅ ꯇꯨꯝꯕ ꯅꯨꯃꯤꯗꯥꯡꯗꯁꯨ ꯑꯃꯁꯨꯡ ꯑꯍꯤꯡꯗꯁꯨ ꯐꯖꯥꯏꯜ ꯁꯗꯀꯥꯠ ꯄꯥꯔꯠ 2 ꯄꯦꯖ ꯅꯝꯕꯔ 163 ꯇꯨꯝꯗꯅ ꯍꯤꯞꯇꯅ ꯏꯕꯥꯗꯠ ꯇꯧꯕ ꯐꯖꯥꯏꯜꯒꯤ ꯂꯥꯏꯔꯤꯛꯇ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯑꯕꯨ ꯃꯨꯍꯝꯃꯗ ꯖꯨꯔꯥꯏꯔꯤꯅ ꯆꯍꯤ ꯑꯃ ꯃꯛꯀꯥꯗ ꯏꯇꯤꯀꯥꯐ ꯇꯧꯔꯝꯃꯤ ꯃꯇꯝꯗꯨꯗꯁꯨ ꯃꯍꯥꯛ ꯇꯨꯝꯈꯤꯕ ꯂꯩꯇꯦ ꯃꯇꯝꯁꯤꯡꯗꯨꯗ ꯀꯣ ꯋꯥꯁꯨ ꯉꯥꯡꯅꯈꯤꯗꯦ ꯐꯛꯂꯥꯡꯗ ꯅꯠꯇ꯭ꯔꯒ ꯆꯩ ꯑꯃꯗ ꯉꯥ ꯊꯛꯈꯤꯕꯁꯨ ꯂꯩꯇꯦ ꯐꯖꯥꯏꯜ ꯁꯗꯀꯥꯠ ꯄꯥꯔꯠ 2 ꯄꯦꯖ ꯅꯝꯕꯔ 160 ꯑꯃꯁꯨꯡ 161ꯗꯒꯤꯅꯤ ꯋꯥ ꯆꯍꯤ ꯑꯃ ꯋꯥꯁꯨ ꯉꯥꯡꯈꯤꯗꯦ ꯋꯥꯔꯤꯁꯨ ꯁꯥꯈꯤꯗꯦ ꯇꯨꯝꯈꯤꯗꯦ ꯆꯍꯤ ꯑꯃ ꯄꯨꯔꯥ ꯇꯨꯝꯗꯦꯗ ꯃꯥꯒꯤ ꯌꯦꯡꯉꯣ ꯁꯤꯗꯤ ꯃꯥꯒꯤ ꯑꯍꯤꯡ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯇꯨꯝꯈꯤꯗꯕ ꯉꯝꯕ ꯍꯥꯏꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯋꯥꯔꯜ ꯔꯦꯀꯣꯔꯠ ꯆꯟꯈ꯭ꯔꯦ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯁꯨꯐꯤꯒꯤ ꯃꯣꯏ ꯁꯨꯝꯕ ꯋꯥꯔꯤꯁꯤ ꯅꯠꯇꯅ ꯑꯃꯨꯛꯀꯁꯨ ꯌꯦꯡꯁꯤ ꯖꯨꯅꯩꯗ ꯕꯒꯗꯥꯗꯤꯅ ꯍꯥꯏ ꯑꯩꯅ ꯀꯅꯥ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ ꯑꯃꯁꯨꯡ ꯎꯈꯤꯗ꯭ꯔꯤ ꯁꯥꯔꯤ ꯁꯛꯇꯤꯗꯒꯤ ꯍꯦꯟꯅ ꯅꯃꯥꯖ ꯇꯧꯕ ꯃꯔꯝꯗꯤ ꯆꯍꯤ 98 ꯆꯨꯞꯄ ꯍꯤꯞꯈꯤꯗꯦ ꯃꯍꯥꯛ ꯁꯨꯞꯅꯒꯤ ꯑꯔꯣꯏꯕꯒꯤ ꯅꯥꯕꯗ ꯍꯤꯞꯄꯗꯨ ꯈꯛ ꯅꯠꯇꯅ ꯁꯤ ꯐꯖꯥꯏꯜ ꯁꯗꯀꯥꯠ ꯄꯥꯔꯠ 2 ꯄꯦꯖ ꯅꯝꯕꯔ 160ꯗꯒꯤꯅꯤ ꯌꯦꯡꯉꯣ ꯆꯍꯤ 98 ꯆꯨꯞꯄꯁꯦ ꯃꯍꯥꯛ ꯇꯨꯝꯈꯤꯗ꯭ꯔꯦꯕ ꯑꯗꯨꯒ ꯃꯍꯥꯛ ꯅꯃꯥꯖ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ
ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯔꯥ ꯃꯍꯥꯛ ꯁꯨꯡ ꯍꯤꯞꯈꯤꯗ꯭ꯔꯦꯕ ꯃꯥꯁꯦ ꯆꯍꯤ ꯑꯃꯗ ꯅꯠꯇꯦ ꯆꯍꯤ 98 ꯆꯍꯤ ꯆꯥꯕꯒꯤ ꯃꯌꯥꯅꯤ ꯃꯤ ꯇꯨꯝꯗ꯭ꯔꯤꯁꯦ ꯗꯦꯈꯣ ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯤ ꯑꯃꯅ ꯇꯨꯝꯗꯅ ꯆꯍꯤ ꯆꯨꯞꯄ ꯂꯩꯕꯗ ꯍꯤꯡꯈ꯭ꯔꯦ ꯑꯗꯣ ꯁꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯗꯣꯛꯇꯔ ꯅꯠꯇ꯭ꯔꯒ ꯁꯥꯏꯟꯇꯤꯁꯅꯒ ꯅꯩꯅꯕꯗ ꯉꯝꯃꯣꯏꯗꯕ ꯄꯣꯠꯅꯤꯀꯣ ꯁꯤ ꯁꯨꯐꯤꯒꯤ ꯐꯖꯥꯜꯒꯤ ꯋꯥꯔꯤꯁꯦ ꯃꯈꯥ ꯑꯃꯨꯛ ꯇꯥꯁꯤ ꯑꯗꯨꯒ ꯅꯕꯤ ꯃꯨꯍꯝꯃꯗꯇꯒꯤꯁꯨ ꯌꯥꯝꯅ ꯍꯦꯟꯈ꯭ꯔꯦ ꯊꯥꯛꯁꯦ ꯃꯣꯏꯅ ꯁꯤꯗꯤ ꯃꯣꯏꯒꯤ ꯍꯣꯂꯤꯋꯨꯗ ꯃꯨꯚꯤꯅ ꯄꯨꯊꯣꯛꯄ ꯉꯝꯅꯠꯇ꯭ꯔꯦ ꯆꯍꯤ 98 ꯀꯁꯦ ꯕꯣꯂꯤꯋꯨꯗ ꯍꯣꯂꯤꯋꯨꯗ ꯄ꯭ꯔꯤꯊꯤꯕꯤ ꯑꯦꯋꯥꯔꯗ ꯐꯪꯉꯤꯒꯁꯦ ꯃꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯒꯗꯕ ꯅꯠꯇ꯭ꯔꯦ ꯑꯃꯨꯛꯀꯁꯨ ꯌꯦꯡꯁꯤ ꯃꯣꯏꯒꯤ ꯍꯥꯏꯔꯤ ꯑꯩꯅꯉꯩꯗꯤ ꯅꯕꯤꯒꯤ ꯊꯥꯛꯇꯒꯤ ꯍꯦꯟꯅ ꯑꯃꯜꯁꯤ ꯇꯧꯈ꯭ꯔꯦꯕ ꯅꯕꯤꯒꯗꯨ ꯂꯩꯍꯧꯔꯦ ꯃꯣꯏꯅ ꯍꯦꯟꯅ ꯋꯥꯡꯈ꯭ꯔꯦ ꯊꯥꯛꯇ ꯑꯃꯜꯒꯤ ꯊꯥꯛꯇ ꯑꯗꯩ ꯃꯣꯏꯒꯤ ꯇꯣꯉꯥꯟꯕ ꯑꯃꯁꯨ ꯖꯤꯝꯅꯥꯁꯇꯤꯛ ꯇꯧꯔꯅ ꯁꯣꯟꯕ ꯅꯃꯥꯖ ꯑꯃꯁꯨ ꯂꯩ ꯐꯖꯥꯏꯜꯗꯒꯤ ꯑꯗꯨꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯖꯤꯝꯅꯥꯁꯇꯤꯛ ꯅꯃꯥꯖ ꯀꯧꯏꯁꯤꯅ ꯃꯨꯍꯝꯃꯗ ꯏꯁꯍꯥꯛꯅ ꯍꯥꯏ ꯑब्ꯗꯨꯔꯔahman bin ꯑꯜ ꯑꯁꯋꯗꯅ ꯍꯖ ꯂꯥꯛꯄꯗ ꯃꯈꯣꯡ ꯅꯥꯕꯗꯨ ꯅꯥꯔꯝꯃꯤ ꯏꯁꯥ ꯅꯃꯥꯖꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯃꯈꯣꯡ ꯅꯥꯝꯅ ꯂꯦꯞꯇꯨꯅ ꯑꯍꯤꯡ ꯆꯨꯞꯄ ꯂꯦꯞꯈꯤ ꯅꯥꯐꯤꯜ ꯅꯃꯥꯖ ꯇꯧꯈꯤ ꯑꯁꯤꯒꯤ ꯐꯤꯕꯝꯗ ꯐꯖꯔ ꯅꯃꯥꯖ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯑꯗꯨꯃꯛꯅ ꯐꯖꯔ ꯅꯃꯥꯖ ꯇꯧꯗ꯭ꯔꯤ ꯐꯥꯎꯕ ꯋꯥꯖꯨ ꯑꯗꯨꯃꯛꯅ ꯁꯤꯅ ꯐꯖꯥꯏꯜ ꯁꯗꯥꯀꯥꯠ ꯄꯥꯔꯠ 2 ꯄꯦꯖ 164 ꯃꯈꯣꯡ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯤ ꯐꯝꯃꯒ ꯅꯃꯥꯖ ꯇꯧꯕ ꯀꯔꯤ ꯀꯥꯏꯕꯒꯦꯕ ꯅꯕꯤ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯇꯝꯕꯤꯕꯅꯤ ꯅꯃꯥꯖ ꯂꯦꯞꯅ ꯇꯧ ꯀꯔꯤꯒꯨꯝꯕ ꯉꯝꯗ꯭ꯔꯒꯅ ꯐꯝꯃꯨ ꯉꯝꯗ꯭ꯔꯒꯅ ꯍꯤꯞꯊꯔꯣ ꯍꯥꯏꯕꯁꯤ ꯁꯤ ꯁꯍꯤ ꯕꯨꯈꯥꯔꯤ ꯚꯣꯂꯨꯝ ꯅꯝꯕꯔ 2 ꯍꯗꯤꯁ ꯅꯝꯕꯔ 210 ꯀꯔꯤ ꯀꯥꯟꯅꯕꯗ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯋꯥꯍꯜꯂꯤꯕꯅꯣ ꯁꯤꯅꯤ ꯑꯩꯅ ꯍꯪꯅꯤꯡꯉꯤꯗꯤ ꯖꯤꯝꯅꯥꯁꯇꯤꯛ ꯅꯃꯥꯖꯁꯤ ꯁꯣꯟꯗ꯭ꯔꯗꯤ ꯌꯥꯗꯕꯁꯤꯅꯤ ꯀꯔꯤ ꯎꯠꯅꯤꯡꯉꯤꯕꯅꯣ ꯁꯤꯅ ꯔꯁꯨꯜꯅ ꯇꯝꯕꯤꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯅꯃꯥꯖ ꯂꯦꯞꯂꯒ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯐꯝꯂꯒ ꯇꯧꯒꯅꯤ ꯅꯠꯇ꯭ꯔꯒ ꯐꯝꯕ ꯉꯝꯗꯕ ꯑꯣꯏꯔꯒꯅ ꯃꯍꯥꯛ ꯉꯥꯊꯔꯒ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯉꯥꯕꯁꯨ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯍꯤꯞꯂꯒ ꯑꯣꯏꯔꯁꯨ ꯅꯃꯥꯖꯁꯨ ꯇꯧꯒꯅꯤ ꯑꯗꯨꯃꯛꯄꯨ ꯅꯥꯐꯤꯜ ꯅꯃꯥꯖꯇ ꯁꯤꯒꯤ ꯖꯤꯝꯅꯥꯁꯇꯤꯛ ꯇꯧꯔꯒ ꯅꯃꯥꯖ ꯇꯧꯕꯒꯤ ꯀꯥꯟꯅꯕ ꯑꯃꯁꯨꯡ ꯑꯐꯕꯒꯤ ꯃꯇꯥꯡꯗ ꯃꯤꯁꯤꯡꯗ ꯇꯧꯅꯕꯒꯤ ꯄꯨꯛꯅꯤꯡꯁꯨ ꯑꯃꯨꯛꯁꯨ ꯊꯧꯒꯠꯂꯤꯕ ꯁꯤꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯒ ꯁꯌꯦꯗ ꯁꯥꯍꯥꯕ ꯑꯃꯅ ꯅꯨꯃꯤꯠ 12 ꯋꯖꯨ ꯑꯃꯈꯛꯇꯅ ꯅꯃꯥꯖ ꯇꯧꯈꯤ ꯁꯤ ꯑꯃꯨꯛꯁꯨ ꯌꯥꯎ ꯌꯦꯡꯁꯤ ꯐꯖꯥꯏꯜ ꯅꯃꯥꯖ ꯄꯦꯖ ꯅꯝꯕर 245ꯗ ꯁꯌꯦꯗ ꯁꯥꯍꯤꯕ ꯑꯃꯅ ꯀꯅꯥꯅꯣꯗꯤ ꯇꯥꯛꯂꯝꯗ꯭ꯔꯦꯀꯣ ꯁꯌꯦꯗ ꯁꯥꯍꯤꯕ ꯑꯃ ꯍꯥꯏꯈ꯭ꯔꯦ ꯅꯨꯃꯤꯠ 12 ꯋꯖꯨ ꯑꯃꯈꯛꯇꯅ ꯅꯃꯥꯖ ꯂꯣꯏꯅꯃꯛ ꯇꯧꯈꯤ ꯑꯗꯨꯒ ꯆꯍꯤ 35 ꯃꯍꯥꯛ ꯀꯗꯨꯃꯁꯨ ꯍꯤꯞꯈꯤꯗꯦ ꯅꯨꯃꯤꯠ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛ ꯍꯧꯈꯤ ꯁꯤꯒꯤ ꯐꯤꯕꯝꯗ ꯀꯔꯤ ꯑꯃꯠꯇ ꯃꯆꯤꯟꯅ ꯇꯪꯗꯅ ꯍꯥꯏꯕꯗꯤ ꯃꯌꯥꯁꯤꯗ ꯃꯆꯤꯟꯅ ꯀꯔꯤꯝꯇ ꯇꯪꯗꯅ ꯃꯥ ꯁꯨꯃꯥꯏꯅ ꯂꯩꯈꯤꯑꯕ ꯍꯧꯖꯤꯛ ꯍꯤꯡꯂꯕꯗꯤ ꯀꯅꯥꯅꯣ ꯁꯤꯒꯤ ꯁꯌꯦꯗ ꯁꯥꯍꯕ ꯇꯨꯝꯗꯨꯅ ꯍꯤꯞꯇꯨꯅ ꯆꯍꯤ 35 ꯂꯩꯈꯤꯕꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯪꯂꯤꯕꯗꯤ ꯀꯅꯥꯅꯣꯕ ꯁꯤꯒꯤ ꯁꯌꯥꯗ ꯁꯥꯍꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯇꯨꯝꯗꯨꯅ ꯍꯤꯞꯇꯨꯅ ꯆꯍꯤ 35 ꯂꯩꯈꯤꯕꯁꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯋꯖꯨ ꯑꯃꯅ ꯅꯨꯃꯤꯠ 23 ꯂꯩꯈꯤꯕꯁꯦ ꯃꯍꯥꯛ ꯏꯁꯤꯡ ꯐꯥꯎꯕꯁꯨ ꯊꯛꯈꯤꯗꯦ ꯍꯥꯏꯔꯤꯕꯀꯣ ꯑꯗꯨꯗꯤ ꯃꯥꯁꯤ ꯊꯋꯥꯏ ꯄꯥꯟꯕ ꯈꯨꯗꯤꯡꯃꯛ ꯀꯔꯤꯒꯨꯝꯕ ꯆꯥꯕ ꯊꯛꯄ ꯇꯧꯔꯗꯤ ꯃꯊꯤ ꯃꯌꯨꯡ ꯍꯟꯕ ꯍꯥꯏꯕꯁꯦ ꯏꯆꯝ ꯆꯝꯕ ꯃꯍꯧꯁꯥꯒꯤ ꯍꯧꯅꯁꯥꯅꯦꯕ ꯅꯦꯆꯔꯦꯜꯅꯦꯕ ꯁꯤꯗ ꯑꯩ ꯀꯔꯤꯒꯨꯝꯕ ꯏꯁꯤꯡ ꯑꯃ ꯊꯛꯑꯗꯤ ꯌꯨꯡ ꯍꯥꯟꯕ ꯀꯩꯅꯣꯝ ꯆꯥꯔꯗꯤ ꯅꯨꯡꯁꯤꯠ ꯐꯥꯏꯕꯁꯤ ꯃꯁꯥꯅ ꯇꯥꯕꯅꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯆꯍꯤ 35 ꯍꯦꯟꯅ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯍꯤꯞꯇꯅ ꯅꯃꯥꯖ ꯇꯧꯈ꯭ꯔꯦ ꯑꯗꯨ ꯆꯍꯤ 23 ꯃꯥ ꯋꯖꯨꯁꯨ ꯀꯥꯏꯈꯤꯗ꯭ꯔꯦꯕ ꯑꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯕꯗꯤ ꯁꯌꯦꯗ ꯁꯥꯍꯕ ꯃꯗꯨꯗꯤ ꯅꯨꯃꯤꯠ 23 ꯃꯍꯥꯛ ꯑꯃꯥꯡꯁꯪꯗ ꯆꯪꯈꯤꯗ꯭ꯔꯦꯅ ꯑꯗꯨꯅ ꯂꯦꯇ꯭ꯔꯤꯟ ꯆꯪꯈꯤꯗ꯭ꯔꯦ ꯑꯗꯨꯅ ꯋꯖꯨ ꯀꯥꯏꯈꯤꯗ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯍꯪꯕ ꯌꯥꯏ ꯃꯗꯨꯗꯤ ꯃꯉꯣꯟꯗ ꯀꯅꯥꯅ ꯑꯣꯠ ꯅꯩꯒꯗꯕ ꯏꯕꯥꯗꯠ ꯑꯃ ꯇꯥꯛꯈꯤꯕ꯭ꯔꯕ ꯁꯤꯗꯤ ꯃꯁꯥꯗ ꯑꯣꯠ ꯅꯩꯖꯕꯅꯦꯕ ꯇꯨꯝꯗꯅ ꯆꯥꯗꯅ ꯍꯤꯞꯇꯅ ꯐꯥꯏꯗꯅ ꯍꯥꯟꯗꯅ ꯑꯍꯤꯡ ꯆꯨꯞꯄ ꯅꯃꯥꯖ ꯇꯧꯕꯅ ꯀꯅꯥꯅ ꯍꯥꯏꯒꯦꯕ ꯑꯜꯂꯥꯍꯅ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯊꯪꯈꯤꯕ ꯑꯁꯤꯒꯨꯝꯕꯁꯤ ꯃꯈꯜꯒꯤ ꯏꯕꯥꯗꯠꯁꯤ ꯂꯩꯕ꯭ꯔꯣꯕ ꯑꯃꯨꯛꯀꯁꯨ ꯌꯦꯡꯁꯤ ꯑꯜꯂꯥꯍꯅ ꯄꯤꯈꯤꯕ ꯑꯈꯟꯅꯕ ꯑꯌꯥꯕꯁꯤꯒꯤ ꯀꯣ ꯅꯨꯄꯤꯁꯤꯗ ꯀꯩꯅꯣ ꯑꯃꯨꯛ ꯌꯦꯡꯁꯤꯀꯣ ꯑꯕꯨ ꯑꯃꯤꯔꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯂꯝꯃꯤ ꯌꯣꯟꯅꯕꯒꯤ ꯅꯨꯄꯤꯗꯨ ꯁꯥꯊꯤꯅ ꯃꯌꯥꯡ ꯀꯪꯂꯝꯃꯤ ꯃꯍꯥꯛꯀꯤ ꯃꯄꯨꯛꯇꯨꯅ ꯃꯅꯝ ꯊꯦꯡꯂꯦ ꯃꯍꯥꯛꯀꯤ ꯃꯁꯝꯗꯨꯅ ꯏꯐꯥ ꯐꯥꯔꯦ ꯃꯇꯧꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯦ ꯑꯩꯅ ꯃꯍꯥꯛꯄꯨ ꯂꯩꯔꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯂꯥꯛꯂꯣ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯅ ꯀꯩꯊꯦꯜꯗ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯩꯊꯦꯜꯗꯀꯣ ꯑꯗꯨꯅ ꯔꯃꯗꯥꯟ ꯊꯥꯒꯤ ꯆꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕꯁꯤꯡ ꯈꯔ ꯂꯩꯔꯨꯅꯕ ꯃꯥꯅ ꯈꯨꯝꯈꯤ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯊꯥ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯒꯤꯗꯃꯛ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯍꯜꯂꯤꯕ ꯃꯥꯕꯨ ꯃꯍꯥꯛꯅ ꯅꯨꯡꯊꯤꯟꯗ ꯔꯣꯖꯥ ꯇꯧꯔꯒ ꯑꯍꯤꯡ ꯆꯨꯞꯄ ꯅꯃꯥꯖ ꯇꯧꯔꯝꯃꯤ ꯊꯥ ꯈꯨꯗꯤꯡꯃꯛ ꯂꯥꯟꯅ ꯃꯉꯣꯟꯗꯗꯤ ꯃꯥꯟꯅꯍꯜꯂꯤꯁꯤꯅꯤꯀꯣ ꯁꯤ ꯐꯖꯥꯏꯜ ꯅꯃꯥꯖ ꯄꯦꯖ ꯅꯝꯕर 244ꯗꯒꯤꯅꯤ ꯐꯖꯥꯏꯜꯁꯤꯒꯤ ꯂꯦꯈꯛꯁꯤꯅ ꯇꯥꯛꯂꯝꯗ꯭ꯔꯦ ꯃꯗꯨꯗꯤ ꯅꯨꯄꯤꯗꯨꯅ ꯃꯇꯧ ꯀꯔꯝꯅ ꯑꯈꯟꯅꯕ ꯑꯌꯥꯕꯁꯤ ꯑꯜꯂꯥꯍꯗꯒꯤ ꯂꯧꯈꯤꯕꯒꯦ ꯍꯥꯏꯕꯗꯤ ꯊꯥ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯀꯤꯗꯤ ꯆꯞ ꯃꯥꯟꯅꯔꯦꯕ ꯍꯥꯏꯗꯤ ꯔꯣꯖꯥ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯔꯤꯁꯤꯅꯦꯕ ꯃꯍꯥꯛꯀꯣ ꯑꯜꯂꯥꯍꯅ ꯑꯗꯨꯝ ꯃꯥꯟꯅꯍꯜꯂꯤꯁꯤꯅꯤ ꯃꯥꯅꯁꯦ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯑꯃꯨꯛꯁꯨ ꯍꯥꯏꯈꯤ ꯑꯜꯂꯥꯍꯒꯤ ꯀꯁꯝ ꯑꯩꯅ ꯑꯜꯂꯥꯍꯕꯨ ꯀꯤꯖꯩ ꯅꯈꯣꯏꯅ ꯀꯤꯔꯤꯕꯗꯨꯗꯒꯤ ꯑꯗꯨꯒ ꯑꯩꯅ
ख्वाइदगी हेना हाइबदु इनबनी अमसुंग अमल मंगोंद हेना तौबनी नखोय मयामदगिदी अदुबु आई रोजा तौवी अदु इफ्तार तौवी नमाज तौवी अदुगा तुम्मी अदुगा निपीसु थी अदुना कनागुमना आइगी सुन्नादगी ममाय लेथोक्लबदी माक आइगी मनुंदगी ओइद्रे सही बुखार ब्लू नंबर 7 नंबर 1 अखोय कनाना अखोय कन्नै यानदना लेसिरा असिगुम्बा वाथी वरेम अमसुंग थौरम याम्बा मथोंग जादबा वरी सिंगसिबु सगुतुना संदोक्लसिरा फजालसी अंगाव सूफी धर्म की लाइक सी पादुना हलाल ओइबसिंग हरामनी हराम महूत सिंबा मयाम संदोक्किसिरा सुमन अफबनी हाइजिन लगा तो मसी सिंग सी नबी मोहम्मद सल्लल्लाहु अलैहि वसल्लम की तंबीबसिंग की वांगदनी अदो मखोय कांगबु सिना वहाइददी हाई मखोयना ख्वाइदगी चुमना मतुंग इनबा इनबे नबी मोहम्मद सल्लल्लाहु अलैहि वसल्लम दगी हेना मस्जिद सिंग मखोयना फजालसी मीसी पूरा सुम लेछि पहलगा करीना मन वखन सा हलसे करम्बदना मैं जिंग बिगदरसी मसिगी सिरक बेदात मयामसी मस्जिद मखैद मी फादना तहल्ली अदुगा ईमान तंबीरिबनी हाई ईमान के लाइरिक्सी अल्लाह वहैना ओक्त्रिब्रबा मसी तौबिया नबनेबा मखोयना कुरान बो थुंद फमजिल्लगा मखोयना पीर की बुजुर्ग की वली मुरिद की अपंग थाजिदा अंधविश्वास की लाइरिक भुलुम कया अर्थांदुना मियाम मकोक अहांग मैंने हंजिल्लिसी मखोयना तौरिबसी असिगुम्बा अंधविश्वास की वरीसीदगी ईमान तंबीरगा नमाज रोजा पंथोहल्लगा मस्जिद मबुक थलगा चलहल्लगा मकोई तुपी कुर्ता चलहल्लगा अचुमबदा लैरबनी हाइबसिदी कार मापानदा रंग फजन लै तैरगा कार अहनबनी हाइबगुमनेबा अइना हाइगदबदी मपान थंगी सक्तम सिंगना लौनम हनबा ओहेनगनु करिगुम्बा सोमना लौसिंग चयोइनबो नत्रगा थमोय मिट पानबा ओइरबदी निंगसिंगु अदोंगी नमित की मांगदा लंग लिबा खुदिमक्तो सनाते चिंगनबो लेतना लाइरिक सिदा वाल डिस्नी की खोगी कार्टून की खोगी वरी सिंग यावरी हाइतारे अदुना सिगुम वरी सि यामना यावबना फजहलगा सुपरनेचुरल के अंगांग वरी हायरगा मी की ममित ममाई खोगी पुनिंग चिंचिलगा से अचुमने हाइबियारोय अदुदी अखोई शक्तिमान यंगा अंगांग किना थाजरगा मदुगी इनोता हिंगी इथिल हिंगी अदुगी इमाई अदुगी इथिल इमाई जदे मीजिंग पुदन हुमदना चना होनगनो कुरान अठन हल्लगा मीजिंग लमजिंग न होनसी कुरान पारगा अचुम खंग न होनसी सुंबा वथीब्रेम फजालसी थिंगहौसी थिंगमिन न होनमेनसी अदुगा मसिगिदिंग मतंग से सी हारु सिंजरगे